Additional Chief Secretary Anurag Bajpai na kakching amasung Thoubal da paikhatliba tongan-tonganba projectsing yengsinkhre. Manipurgi Additional Chief Secretary Trade, Commerce and Industries amasung PCCF HOFF ki thausu puriba Anurag Bajpai na kakching amasung Thoubal da paikhatliba tongan-tonganba projectsing Mega Food Park, Industrial Estate, Kuraupokpi Kharungpata semgatkadariba Bird Sanctuary, Pumlanpata semgatkadariba Ecotourism gi mafamsingda hagthengnana chatuna yengsinkhre. Ngasigi yengsin khongchadaduda Chief Conservator of Forest TP1 Longjam Joy Kumar, Director Handloom and Textiles H. Ziten, DFO Thoubal Dr. Laisangthem G. Sili, SP Kakching Priyadarshini Laisram, Additional Deputy Magistrate P. Santi Kumar, Inspector Factory TCI KH Deepak, RO Headquarter Ningthaujam Deepa, RO Kakching Huidram Sundar, RO Thoubal Dinesh Chandra Salamsu loinaki. Khongchadaduga mari lainana Additional Chief Secretary Anurag Bajpai na phongdorakibada Manipur asi research marang kaina leijadrabasu tourism sector da potential yamna leiba lamdam amani. Kharungpat ki akoibada khundariba prajasingna initiative lauraktuna bird sanctuary ama mafam asida semgatpinaba propose torakpa asi yamna faba khongthang amani. Athingba ayatpa amata leitragadi mafam asi athuba matamda bird sanctuary ama oina semgatlagani. Mafam asida chaktariba ucheksingda natana fazaraba view kaya asisu touristsingna mapungfana yengba ngamnaba kairagwabugaigi chairauchingi makhongdagi maton fauba kaba yanaba cable wire car staircase amadi watch tower amasu semgatlagani haina thazaba pirambaga loinana matamatamgi mathau tarakpa amadi tourist guide mathau tarakpadasu lamdam asigi miyoisingda free training su pigani haibagi wafamsu phongdoklamki. Pumlanpata semgatkadariba ecotourism gi mafam yengsiladuna mahakna phongdorakibada mafam asi mahausa lairembina pithorakpa fazaraba mafam amasu oire loinana masida adventure sports, para riding, waterboat riding na chingba makhal makha kayagi sports center amasu semgatpada yamna chunaba mafam oiragani. Prajasingisu apamba lairabanina laingak asina athuba matamda ecotourism asi soidana thabakta onthoknaba thabak paikhatlagani haina thajabasu piramki. Khongchadadugi manungchana Thoubal amasung Kakching district ki lonaba YTB local da semgatliba Mega Food Park amadi Kakchinggi Kuraupokpida leiba Industrial Estate su yengsinlamki. Ngasigi khongchadaduda ACTC Thoubal gi fibamsu yengsinbaga loinana DC Thoubal, SP Thoubal, DFO Thoubal, General Manager DIC Thoubal, Project Manager HD amasung frontline gi staff singasu unaduna wari watai shanaba amadi awat apa amadi hiram kayagi matangdasu khananainaki.